ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 24ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯐꯪꯕꯅ ꯃꯤꯇꯤꯡ ꯍꯣꯜꯗꯨꯗ ꯃꯤ ꯁꯨꯅ ꯇꯤꯜꯂꯔꯦ. ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯌꯥꯝꯕꯅ ꯑꯥꯔꯀꯦꯅ ꯆꯂꯥꯏꯕ ꯀꯝꯄꯅꯤꯁꯤꯡꯗ ꯊꯧꯕꯨ ꯑꯣꯏꯅ ꯄꯨꯔꯤꯕ ꯉꯥꯛꯇꯅꯤ. ꯍꯤꯌꯥꯡꯉꯝꯕ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯂꯒ ꯅꯈꯣꯏꯅ ꯁꯨꯔꯤꯕ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜꯁꯤꯡꯗꯣ ꯂꯣꯏꯅ ꯈꯣꯝꯒꯠꯂꯒ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯈꯨꯠꯇ ꯌꯧꯍꯜꯂꯣ. ꯁꯨꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯣ ꯑꯃꯠꯇ ꯆꯦꯟꯅꯕ ꯌꯥꯔꯣꯏ. ꯃꯗꯨꯗ ꯆꯦꯟꯅꯔꯒꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯑꯗꯨꯒ ꯃꯤꯇꯤꯡꯁꯤꯗ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯕꯛꯀꯤ ꯀꯩꯒꯤ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯒꯅꯤ. ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯐꯥꯏꯜꯁꯤꯡꯗꯣ ꯐꯥꯛꯇꯨꯅ ꯆꯦꯛ ꯇꯧꯏ. ꯑꯋꯥꯠ ꯑꯄꯥ ꯀꯩ ꯌꯥꯎꯔꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯌꯣ ꯇꯥꯁꯦ. ꯁꯥꯔ ꯄꯥꯏꯈꯣꯝꯕꯒ ꯁꯥꯟꯇꯒꯒꯤꯗꯣ ꯀꯝꯗꯧꯈ꯭ꯔꯒꯦ ꯈꯪꯖꯅꯤꯡꯕꯒꯤ ꯍꯪꯖꯕꯅꯦ ꯁꯥꯔ. ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯔꯥꯏꯠ ꯁꯥꯏꯗꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ ꯁꯥꯔ, ꯀꯝꯗꯧꯈ꯭ꯔꯒꯦ? ꯁꯦꯜꯗꯤ ꯁꯤꯡꯉꯝꯃꯕꯣ? ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯅ ꯁꯦꯜꯒꯤꯗꯤ ꯍꯥꯞ ꯑꯃ ꯁꯤꯡꯉꯝꯃꯦ. ꯍꯥꯏꯕ ꯌꯥꯏ ꯍꯥꯞ ꯑꯃꯗꯤ ꯕ꯭ꯂꯦꯛꯇ ꯄꯤꯔꯛꯑꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯀꯛꯆꯕꯅꯤ. ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ. ꯍꯤꯌꯥꯡꯉꯝꯕꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ. ꯃꯌꯥꯝꯗꯨꯁꯨ ꯄꯨꯂꯞꯅ ꯍꯣꯏ ꯁꯥꯔ. ꯍꯤꯌꯥꯡꯉꯝꯕ ꯁꯟꯇꯣꯁꯀ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ. ꯄꯨꯡꯗꯨ ꯌꯦꯡꯂꯒ ꯁꯟꯇꯣꯁ, ꯒ꯭ꯔꯨꯞꯇ ꯃꯦꯁꯦꯖ ꯊꯥꯈꯣ. ꯄꯨꯡ ꯑꯃꯗ ꯂꯤꯗꯤꯡ ꯂꯣꯟ ꯂꯧꯔꯤꯕ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯗꯨꯁꯨ ꯌꯧꯔꯛꯅꯕ ꯐꯤꯜꯝꯒꯤ ꯁ꯭ꯀꯦꯗꯨꯜ ꯁꯦꯝꯕꯒꯦ. ꯍꯣꯏ ꯁꯥꯔ, ꯑꯩ ꯍꯥꯏꯖꯒꯦ. ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯅ ꯑꯃꯨꯛꯁꯨ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ? ꯐꯔꯕꯣ? ꯑꯍꯜ ꯂꯩꯅꯥꯅꯤꯗ ꯁꯥꯔ. ꯐꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯁꯟꯇꯣꯁꯇ ꯌꯦꯡꯂꯒ ꯅꯪꯒꯤꯁꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯔ ꯑꯦꯅꯤ ꯈꯨꯗꯣꯡꯊꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯃꯊꯥ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯗ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ. ꯁꯟꯇꯣꯁꯅ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯥꯔ. ꯁꯥꯔꯅ ꯄꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯣ ꯂꯦꯝ ꯄꯥꯅ ꯁꯤꯖꯤꯟꯅꯔꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯗꯤ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ. ꯁꯥꯔ ꯂꯩꯔꯝꯕꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯂꯤꯕꯅꯤ. ꯍꯩꯉꯥꯡꯂꯣꯝꯗ ꯊꯧ, ꯑꯉꯥꯡ ꯂꯧꯈꯤꯁꯦ. ꯁꯟꯇꯣꯁꯇꯣ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯒꯤ ꯁꯥꯔꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯦꯟꯁꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ. ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ, ꯌꯧꯁꯤꯜꯂꯛꯇꯣꯔꯦ. ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯦ. ꯍꯧꯖꯤꯛ 15 ꯃꯤꯅꯤꯠꯀꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯅꯤ. ꯃꯦꯁꯦꯖꯇꯨ ꯊꯥꯕ ꯂꯣꯏꯕꯒ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯀꯣꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯦ. ꯁꯟꯇꯣꯁꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯔ, ꯍꯨꯃꯥꯡ ꯁꯧꯕꯤꯕ꯭ꯔꯥ? ꯀꯥꯂꯦꯟ ꯊꯥꯅꯤꯅ ꯍꯨꯃꯥꯡ ꯁꯧꯏ. ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯅ ꯌꯨꯅꯤꯐꯣꯔꯝꯁꯦ, ꯀꯣꯠ ꯁꯨꯝ ꯂꯤꯠꯄꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯁꯥꯕꯅ. ꯆꯨꯝꯃꯦ ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯁꯥꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯑꯣꯏꯅ ꯈꯥꯝꯃꯣ, ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯨꯔꯅꯨ. ꯁꯣꯝꯗ ꯃꯦꯁꯦꯖꯇꯨ ꯐꯪꯕꯒ ꯍꯦꯟꯗ꯭ꯔꯥꯗ ꯍꯣꯕꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯃꯥꯎ, ꯇꯥꯕ꯭ꯔꯣ? ꯁꯈꯤ ꯇꯥꯔꯗꯨꯅ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ. ꯀꯩꯗꯧꯔꯦ ꯕꯦꯝꯃ? ꯅꯃꯥꯗꯤ ꯂꯩꯇꯦꯅꯦ. ꯑꯗꯨꯗꯤꯅꯦ, ꯑꯩ ꯁꯣꯝꯗ ꯐꯤꯜꯝꯒꯤ ꯃꯤꯇꯤꯡꯗꯣ ꯈꯨꯗꯛꯇ ꯀꯧꯁꯤꯜꯂꯛꯑꯦ. ꯑꯗꯨꯅ ꯆꯠꯇ ꯌꯥꯗꯕꯒꯤ ꯆꯠꯈ꯭ꯔꯦꯅ ꯇꯝꯕꯤꯌꯨꯀꯣ ꯃꯃꯥꯗ. ꯍꯩꯃꯥ, ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯇꯣꯏꯕ? ꯃꯤ ꯂꯧꯕ ꯂꯥꯛꯅꯤꯌꯦ. ꯍꯣ, ꯐꯔꯦ. ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯍꯣꯏꯅꯦ. ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯊꯣꯛꯂꯛꯏ. ꯃꯈꯣꯡ ꯇꯞꯂꯤ ꯊꯥꯡꯗꯨꯅ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯂꯩꯔꯛ ꯃꯆꯤꯟꯗ ꯈꯥꯝꯃꯤ. ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯌꯦꯡꯅ ꯊꯣꯛꯂꯛꯎꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯧꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯂꯦꯞꯇꯣꯞꯅ ꯃꯃꯤ ꯁꯥꯃꯤ ꯊꯣꯛꯂꯛꯏꯕꯗꯨ ꯎꯕꯗ ꯃꯤꯠꯌꯦꯡꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ. ꯃꯁꯝꯗꯨ ꯆꯞ ꯇꯤꯡꯅ ꯌꯦꯠꯂꯣꯝꯗ ꯂꯣꯏꯅ ꯊꯥꯗꯣꯛꯏ. ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯇꯤ-ꯁꯔꯠ ꯑꯃꯒ ꯁ꯭ꯀꯔꯠ ꯈꯨꯔꯨ ꯃꯈꯥ ꯈꯤꯇꯪ ꯌꯧꯕ ꯃꯜꯇꯤ ꯀꯂꯔ ꯑꯃꯁꯨ ꯁꯦꯠꯂꯤ. ꯋꯥꯏꯠ ꯃꯆꯨꯒꯤ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯑꯃꯁꯨ ꯇꯣꯡꯂꯤ. ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯨꯗ ꯖꯤꯟꯁ ꯖꯦꯀꯦꯠ ꯑꯃꯁꯨ
ꯌꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯊꯃꯣꯏꯗ ꯁꯣꯜꯂꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯃꯣꯏꯗꯣꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯔꯛꯏ꯫ ꯁꯟꯇꯣꯁꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯏ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯤꯔꯛꯏꯗꯤ? ꯍꯦꯟꯗ꯭ꯔꯥꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯐꯣꯟꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯍꯜꯂꯛꯏ꯫ ꯀꯩꯁꯨ ꯀꯤꯗꯦ ꯀꯩꯅꯣ? ꯂꯤꯞ-ꯕꯥꯝ ꯑꯃꯇꯪ ꯇꯩꯔꯛꯄꯅꯤ꯫ ꯂꯤꯞ-ꯕꯥꯝ ꯅꯠꯇꯦ ꯍꯥꯏꯁꯦ, ꯗ꯭ꯔꯦꯁꯇꯣ꯫ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯍꯦꯟꯗ꯭ꯔꯥ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯒ ꯍꯤꯌꯥꯡꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ? ꯍꯤꯌꯥꯡꯉꯝꯕ ꯆꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯍꯦꯟꯗ꯭ꯔꯥꯒꯤ ꯋꯥꯍꯪꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯍꯦꯟꯗ꯭ꯔꯥꯗ ꯑꯃꯨꯛ ꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯁꯟꯇꯣꯁꯇ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯇꯧꯅꯔꯤꯕꯗꯨ ꯎꯔꯤꯕ ꯁꯟꯇꯣꯁꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯇ ꯅꯣꯛꯏ꯫ ꯍꯤꯌꯥꯡꯉꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦ, ꯐꯖꯩ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯗ꯭ꯔꯥꯁꯨ ꯀꯩꯁꯨ ꯈꯟꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯅꯤꯗꯨꯁꯨ ꯆꯪꯉꯛꯏ꯫ ꯍꯥꯟꯅꯅ ꯔꯣꯍꯤꯠꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯣꯍꯤꯠ ꯎꯕꯗ ꯍꯦꯟꯗ꯭ꯔꯥ ꯅꯣꯛꯃꯤ ꯇꯧꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯔꯣꯍꯤꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤꯗ, ꯃꯤꯅꯤꯠ 10 ꯔꯥꯎꯟ ꯁꯨꯔꯝꯃꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯀꯥꯟꯇꯅ ꯍꯩꯃꯥ, ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯍꯦꯔꯣꯒ ꯍꯦꯔꯣꯏꯅꯤꯒꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯅꯤꯗꯨ ꯃꯥꯜꯂꯤꯗꯅ꯫ ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏꯕ ꯀꯥꯟꯇꯒꯤ ꯋꯥꯗꯨꯗ ꯍꯦꯟꯗ꯭ꯔꯥꯒ ꯔꯣꯍꯤꯠꯀꯗꯨ ꯅꯣꯛꯏ꯫ ꯇꯧꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯍꯤꯌꯥꯡꯉꯝꯕ ꯇꯧꯐꯝ ꯈꯪꯗ ꯈꯣꯏꯗꯧꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯀꯅꯥꯝꯇꯗ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯒꯝ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯡꯉꯝꯕꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯅ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯀꯥꯟꯇꯅ ꯍꯥꯏ, ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ꯫ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯅꯣꯏ ꯑꯅꯤꯅꯤꯀꯣ꯫ ꯁꯪꯉꯤ ꯁꯪꯗꯦꯀꯥꯗꯣ ꯁꯠ ꯍꯥꯏꯔꯨ ꯂꯥꯛꯑꯣ꯫ ꯔꯣꯍꯤꯠꯀ ꯍꯦꯟꯗ꯭ꯔꯥꯒꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯍꯤꯌꯥꯡꯉꯝꯕ ꯀꯥꯟꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯩ ꯂꯥꯏꯠ ꯃꯦꯀꯞꯁꯤꯡꯗꯨꯗꯤ ꯍꯥꯏꯅꯈ꯭ꯔꯕ? ꯀꯥꯟꯇꯅ ꯁꯥꯔ, ꯃꯣꯏꯒꯤꯗꯤ ꯏꯁꯪꯗ ꯁꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯔꯣꯍꯤꯠꯀ ꯏꯕꯦꯝꯃꯒꯒꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯁꯤ꯫ ꯍꯤꯌꯥꯡꯉꯝꯕ ꯑꯅꯤꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯔꯣꯍꯤꯠꯅ ꯁꯥꯔ, ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦ꯫ ꯍꯦꯟꯗ꯭ꯔꯥꯁꯨ ꯇꯞꯅ ꯑꯩꯁꯨ ꯁꯪꯒꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯥꯟꯇꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯔꯦ ꯁꯥꯔ, ꯁꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯦꯗꯨꯜꯗꯣ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯑꯅꯤꯃꯛꯁꯨ ꯁꯪꯉꯦ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯗꯨꯒ ꯋꯥ ꯌꯥꯝꯅ ꯄꯤꯀꯜꯂꯤꯁꯦ ꯁꯥꯏꯠꯀꯤ ꯁꯞꯄꯣꯔꯇꯔꯁꯤꯡꯗꯨꯅꯤ꯫ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯀꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯊꯕꯛꯁꯦ ꯊꯨꯅ ꯍꯧꯖꯤꯟꯕ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯅꯦ꯫ ꯍꯦꯟꯗ꯭ꯔꯥꯁꯨ ꯃꯔꯛ ꯊꯠꯅ ꯉꯥꯏꯈꯣ ꯀꯩꯅꯣ, ꯑꯩ ꯏꯊꯟꯗ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯔꯣꯍꯤꯠꯁꯨ ꯍꯦꯛꯇ ꯐꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯒ ꯆꯠꯂꯁꯦ꯫ ꯍꯤꯌꯥꯡꯉꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯒ ꯇꯦꯂꯦꯂꯥꯒ ꯇꯧꯔꯒ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯣ꯫ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯒ ꯄꯨꯂꯞ ꯆꯠꯂꯁꯦ꯫ ꯍꯦꯟꯗ꯭ꯔꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯏ꯫ ꯍꯤꯌꯥꯡꯉꯝꯕ ꯄꯣꯀꯦꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ 1 ꯃꯤꯅꯤꯠ, ꯅꯣꯏ ꯈꯟꯅꯔꯝꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯣꯍꯤꯠꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯒꯦ? ꯀꯤꯅꯦꯍꯦ ꯑꯁꯦ꯫ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯁꯥꯎꯕ ꯃꯥꯟꯗ꯭ꯔꯣ ꯉꯁꯤꯁꯦ? ꯔꯣꯍꯤꯠꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅꯒ ꯆꯤꯟꯁꯤ ꯕ꯭ꯔꯦꯛ ꯐꯥꯕꯒ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯂꯒ ꯑꯁꯦ ꯅꯨꯄꯤ ꯑꯃꯒ ꯊꯤꯈ꯭ꯔꯗꯤꯅꯦ ꯐꯒꯗꯧꯕ ꯃꯥꯜꯂꯦ, ꯃꯥꯒꯤ ꯑꯃꯨꯛ ꯁꯥꯎꯔꯒ ꯋꯥ ꯉꯥꯡꯗꯕꯁꯦ ꯇꯧꯗꯅꯕ꯫ ꯅꯥꯀꯟ ꯑꯃꯗ ꯐꯝꯃꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯍꯦꯟꯗ꯭ꯔꯥꯗꯨ ꯃꯤꯍꯨꯟ ꯈꯪꯆꯣꯡ ꯆꯣꯡꯉꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯅꯨꯄꯤꯗꯨꯅ ꯆꯞ ꯆꯥꯅꯗꯤ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯇꯩ ꯈꯪꯗꯦ, ꯉꯁꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ꯫
ꯈꯣꯏ ꯁꯥꯔꯅ ꯁꯥꯎꯕ ꯎꯔꯤꯁꯦ. ꯔꯣꯍꯤꯠꯅ ꯅꯪꯗꯤ ꯉꯁꯤ ꯈꯛꯇꯅꯤ. ꯑꯩꯗꯤ ꯅꯍꯥꯟꯃꯨꯛ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ. ꯀꯞꯂꯥꯀꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯄꯅꯦ. ꯀꯩꯅꯣꯅꯦ ꯀꯤꯕꯗ. ꯑꯗꯨꯒꯤꯗꯤ ꯁꯥꯔꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤ. ꯁꯥꯎꯔꯒꯇꯕꯨ ꯈꯔ ꯃꯆꯤꯡ ꯃꯁꯣꯟ ꯑꯃ ꯍꯧꯕꯒꯤ ꯋꯥꯇꯅꯤ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯍꯦꯟꯖꯥꯗꯨ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯉꯛꯏ. ꯋꯥꯈꯜꯗꯅ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯁꯥꯎꯕ ꯎꯠꯇꯦ. ꯃꯣꯏꯅ ꯉꯁꯤ ꯁꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ. ꯂꯨꯕ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯣ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯀꯥꯟꯇ ꯅꯣꯛꯇꯨꯅ ꯃꯔꯛ ꯊꯠꯂꯛꯏ. ꯔꯣꯍꯤꯠꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯁꯥꯔꯁꯦ ꯌꯥꯝ ꯐꯕꯅꯤ. ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯨꯗꯤ ꯅꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯃꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯈꯔꯗꯗꯪ ꯇ꯭ꯔꯣ ꯆꯠꯄꯅꯤ. ꯑꯇꯩꯗꯗꯤ ꯄꯥꯛꯅ ꯆꯠꯇꯕꯅꯤ. ꯊꯕꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯪ ꯑꯣꯏꯔꯦ ꯃꯥꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔꯗꯪ ꯍꯥꯏꯔꯒ ꯑꯇꯩꯗꯤ ꯐꯠ ꯊꯠꯂꯤꯁꯦ. ꯔꯣꯍꯤꯠꯅ ꯈꯪꯗꯦ. ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯤꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯑꯣꯏꯗꯕꯣꯏ ꯅꯤꯡꯉꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯣꯍꯤꯠ ꯍꯤꯌꯥꯡꯉꯝꯕꯕꯨ ꯀꯤꯅ ꯆꯠꯆꯩ. ꯍꯤꯌꯥꯡꯉꯝꯕꯅ ꯋꯥ ꯑꯃꯨꯔꯛ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ. ꯔꯣꯍꯤꯠꯅ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗꯦ. ꯀꯥꯟꯇꯁꯨ ꯑꯗꯨ ꯃꯉꯥꯏ. ꯃꯥꯅ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯏꯕꯅꯤꯅ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗꯦ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯅꯦꯀꯣ. ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯧꯒꯠꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯔꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯁꯟꯇꯣꯁ, ꯁꯥꯔ, ꯅꯪ ꯒꯥꯔꯤ ꯑꯃ ꯀꯧꯔꯒ ꯑꯁꯣꯝ ꯀꯩꯁꯥꯝꯄꯥꯠꯂꯣꯝꯗ ꯆꯠꯂꯣ. ꯑꯗꯨꯒ ꯃꯤ ꯈꯔꯁꯨ ꯄꯨꯈꯣ. ꯁꯟꯇꯣꯁꯁꯨ ꯃꯔꯝ ꯈꯪꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇꯨꯗ ꯍꯨꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯂꯥꯞꯇꯛꯅ ꯍꯦꯟꯖꯥꯅ ꯅꯣꯛꯇꯅ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯈꯣꯏꯁꯥꯎꯅꯅ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯛꯇꯦ. ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯣ. ꯀꯩ ꯋꯥꯔꯤꯅꯣ ꯃꯥꯅ ꯁꯥꯔꯤꯁꯤꯅ? ꯉꯁꯤꯀꯣ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯛꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯀꯣ. ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯒꯝ ꯂꯥꯛꯑꯦ. ꯍꯦꯟꯖꯥꯅ ꯆꯥꯛꯇ ꯍꯥꯏ ꯂꯩꯔꯅꯨꯋꯣ. ꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ. ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯤꯛꯄ ꯃꯥꯜꯂꯦ. ꯏꯁ, ꯑꯩꯕꯨ ꯌꯥꯝ ꯂꯤꯛꯄ ꯃꯥꯜꯂꯤ ꯀꯥꯏꯅ. ꯆꯠꯊꯣꯛ ꯑꯥꯗ. ꯍꯣꯏ ꯆꯠꯊꯣꯛꯑꯦ. ꯔꯣꯍꯤꯠꯀꯤ ꯃꯇꯧꯗꯨꯗ ꯍꯦꯟꯖꯥꯗꯨ ꯅꯣꯛꯏ. ꯔꯣꯍꯤꯠꯁꯨ ꯅꯣꯛꯂꯤꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ. ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯩ ꯊꯤꯜꯂꯝꯃꯒꯦꯗꯅ. ꯀꯩ ꯀꯥꯏ? ꯌꯥꯔꯅꯤꯗ. ꯒꯥꯔꯤ ꯄꯨꯔꯛꯄ꯭ꯔꯣ? ꯄꯨꯔꯛꯇꯦ. ꯀꯥꯏꯗꯩꯅꯣ? ꯑꯗꯨꯗꯤ ꯄꯨꯂꯞ ꯍꯟꯈ꯭ꯔꯁꯦ. ꯂꯝꯕꯤꯁꯨ ꯄꯨꯜꯂꯦ. ꯌꯥꯔꯣꯏꯕ. ꯑꯩ ꯁꯣꯝꯗ. ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯤꯌꯥꯡꯉꯝꯕꯅ ꯊꯤꯜꯂꯝꯃꯒꯦ. ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ. ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ. ꯍꯦꯟꯖꯥꯁꯨ ꯍꯣꯏ ꯂꯥꯛꯑꯒꯦ. ꯗꯥꯔꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯪꯁꯨ ꯍꯟꯈ꯭ꯔꯣꯀꯣ. ꯔꯣꯍꯤꯠꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ. ꯍꯤꯌꯥꯡꯉꯝꯕꯗꯨ ꯍꯦꯟꯖꯥꯗ ꯐꯩꯔꯞꯅ ꯌꯦꯡꯂꯒ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯤ. ꯍꯦꯟꯖꯥꯁꯨ ꯆꯦꯟꯆꯠ ꯇꯧꯅ ꯃꯇꯨꯡꯗ ꯏꯟꯅꯩ. ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯗꯦ. ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯗꯨ ꯍꯩꯅꯔꯗꯨꯅ ꯍꯦꯟꯖꯥꯁꯨ ꯋꯥꯔꯤ ꯍꯧꯔꯛꯏ. ꯌꯥꯝꯕꯣꯡ. ꯍꯤꯌꯥꯡꯉꯝꯕ ꯇꯥꯁꯤꯟꯅꯗꯦ. ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯔꯤ. ꯍꯦꯟꯖꯥꯁꯨ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ. ꯌꯥꯝꯕꯣꯡ. ꯍꯣ ꯌꯥꯝꯕꯣꯡ. ꯇꯥꯕ꯭ꯔꯣ ꯍꯥꯏꯕ? ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯈꯨꯠꯇꯨꯗ ꯈꯪꯊꯦꯡ ꯊꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯔꯛꯏꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯏ. ꯌꯥꯝꯕꯣꯡ ꯁꯥꯎꯔꯤꯔꯣ ꯍꯥꯏꯕ? ꯍꯤꯌꯥꯡꯉꯝꯕꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯦꯟꯖꯥ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯨꯅ ꯐꯩꯔꯞꯅ ꯌꯦꯡꯉꯝꯃꯒ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ. ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯃꯤ ꯆꯤꯛꯄ ꯂꯝꯍꯥꯡ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯐꯝꯗꯨꯅ ꯂꯩ ꯑꯅꯤꯗꯣ. ꯍꯦꯟꯖꯥꯁꯨ ꯑꯗꯨ ꯃꯉꯥꯏ. ꯇꯨꯃꯤꯟꯅ ꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯐꯝꯂꯤ. ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗꯈꯩ ꯁꯨꯝ ꯐꯝꯂꯛꯄꯅ ꯄꯨꯡꯈꯥꯏ ꯐꯥꯔꯛꯇꯧꯔꯕꯅꯤ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯧꯔꯤ. ꯅꯪ ꯄꯩꯔꯤꯗꯨꯅ ꯀꯩꯒꯤ? ꯌꯥꯝꯕꯨꯡꯅ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤ? ꯑꯩꯅ ꯍꯥꯟꯅ ꯍꯪꯕꯅꯦ. ꯌꯥꯝꯕꯨꯡꯅ ꯍꯥꯟꯅ ꯁꯥꯎꯕꯅꯦ. ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ.
ꯍꯥꯟꯅ ꯁꯥꯎꯕ ꯃꯤꯅ ꯄꯥꯎꯈꯨꯝ ꯄꯤꯍꯟꯅꯤ. ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯛꯏꯁꯤꯅ ꯀꯃꯥꯏ ꯇꯧꯋꯤꯕ? ꯑꯩꯅ ꯍꯪꯕꯗ ꯈꯨꯝꯗ꯭ꯔꯤꯗꯨꯅ ꯀꯃꯥꯏ ꯇꯧꯋꯤꯕ? ꯁꯥꯎꯕꯒꯤ. ꯑꯩꯁꯨ ꯁꯥꯎꯕꯩ. ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯔꯤꯗꯣ ꯋꯥꯗ꯭ꯔꯣ? ꯃꯔꯝ ꯆꯥꯕ꯭ꯔꯥ ꯌꯥꯝꯕꯨꯡꯅ ꯁꯥꯎꯔꯤꯗꯨꯗꯤ? ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯕ ꯎꯅꯗꯦ. ꯑꯩꯅ ꯁꯥꯎꯔꯤꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ. ꯑꯗꯨꯗꯤ ꯀꯩꯅꯣ? ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯖꯥꯁꯨ ꯍꯤꯌꯥꯡꯉꯝꯕꯗ ꯐꯩꯔꯞꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯌꯦꯡꯉꯤ. ꯑꯣꯏꯅ ꯁꯥꯜꯂꯣ. ꯈꯔ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯧ. ꯅꯪꯒꯤꯅꯦ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯧꯒꯠꯄꯤꯗꯣ ꯇꯧꯔꯨꯅꯨ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯑꯁ, ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ ꯁꯥꯎꯕ ꯐꯔꯣꯕ. ꯑꯗꯨꯒ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯍꯪꯉꯣ. ꯑꯇꯩꯗꯤ ꯗꯣꯠ ꯗꯣꯠ ꯅꯪ ꯊꯣꯛꯇꯣ. ꯍꯣꯏ ꯍꯣꯏ. ꯑꯃꯨꯛ ꯅꯁꯝ ꯐꯣꯏꯔꯨꯅꯤ. ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯅꯦꯅꯀꯣ. ꯊꯣꯏꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯍꯦꯟꯖꯥꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯅꯣ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ. ꯃꯀꯣꯛꯇꯨ ꯅꯣꯡꯈꯠꯂꯛꯄꯗ ꯍꯤꯌꯥꯡꯉꯝꯕꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯟ ꯆꯣꯡꯈꯠꯂꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯍꯤꯌꯥꯡꯉꯝꯕꯅ ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯕꯨ? ꯄꯅꯤꯁꯃꯦꯟ ꯄꯤꯔꯛꯑꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅꯤ ꯈꯪꯗ꯭ꯔꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯈꯣꯟꯗꯨ ꯈꯨꯝꯒꯠꯇꯨꯅ ꯄꯤꯔꯛꯑꯦ. ꯍꯦꯟꯖꯥꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯥꯝꯕꯣ, ꯁꯥꯎꯕ ꯐꯔꯕꯣ? ꯎꯅꯁꯦꯅ ꯀꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯅꯕꯔꯣ? ꯍꯦꯟꯖꯥ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ? ꯍꯟꯗꯛꯇꯤ ꯍꯦꯟꯖꯥꯗꯣ ꯇꯞꯅ ꯌꯥꯝꯕꯣ, ꯅꯪ ꯁꯥꯎꯕ ꯐꯔꯕꯣ? ꯋꯥꯍꯪꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯗ ꯌꯦꯡꯉꯝꯕꯗꯒꯤ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯨꯝꯊꯒꯦ ꯇꯧꯏ. ꯃꯇꯧꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯥꯝꯕꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯦꯟꯖꯥꯗ ꯌꯦꯡꯉꯛꯏ. ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯕꯅꯦ. ꯑꯩ ꯏꯒꯅꯣꯔ ꯇꯧꯋꯤꯗꯣ ꯀꯩꯒꯤꯅꯣ? ꯉꯔꯥꯡꯗꯒꯤ ꯌꯥꯝꯕꯨꯡꯅ ꯑꯩꯅ ꯍꯪꯕ ꯋꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯈꯨꯝꯕꯤꯗꯦ. ꯍꯤꯌꯥꯡꯉꯝꯕ ꯋꯥ ꯉꯥꯡꯗ ꯑꯗꯨꯃꯛ ꯍꯦꯟꯖꯥꯗ ꯌꯦꯡꯉꯤ. ꯍꯦꯟꯖꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯍꯪꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯝ ꯍꯥꯏ. ꯁꯥꯎꯕꯒꯤꯁꯨ ꯃꯔꯝ ꯍꯪꯕꯁꯨ ꯈꯨꯝꯕꯤꯗꯦ. ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ. ꯌꯥꯝꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯒꯅꯣꯔ ꯇꯧꯒꯅꯨ. ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯈꯤ. ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯆꯇꯨ ꯅꯝꯗꯨꯅ ꯃꯤꯔꯔ ꯑꯅꯤꯃꯛꯇꯨ ꯆꯤꯡꯈꯠꯂꯤ. ꯑꯗꯨꯒ ꯍꯦꯟꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯒꯨꯝ ꯀꯣꯟꯕꯤꯔꯛꯏ. ꯁꯦꯀꯦꯟ ꯈꯔ ꯂꯩꯕꯒ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯨ ꯍꯥꯏꯔꯛꯏ. ꯀꯜꯂꯛꯄ ꯐꯥꯎꯋꯦ. ꯄꯥꯝꯃꯨꯏꯌꯦ ꯅꯪꯁꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯅꯤꯡꯗꯦ. ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯒ ꯋꯥꯔꯤ ꯁꯥꯕꯗ ꯎꯕꯗ ꯑꯩ ꯀꯜꯂꯛꯑꯦ. ꯇꯁꯦꯡꯅ ꯑꯩ ꯀꯜꯂꯛꯑꯦ. ꯀꯜꯂꯛꯄ ꯐꯥꯎꯋꯦ. ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ, ꯎꯅꯕ ꯈꯨꯗꯤꯡ ꯅꯪ ꯀꯞꯇꯕ ꯌꯥꯎꯗꯦ. ꯅꯪꯕꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕꯣꯏ ꯅꯤꯡꯉꯦ. ꯍꯦꯟꯖꯥ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯍꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩ ꯀꯩꯝ ꯄꯥꯝꯗꯤꯌꯦ. ꯑꯩ ꯀꯩꯝ ꯄꯥꯝꯗꯦ. ꯌꯥꯝꯕꯨꯡꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ. ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ. ꯑꯩ ꯀꯞꯄꯁꯨ ꯀꯔꯤꯁꯨ ꯈꯟꯗꯤꯌꯦ. ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯦꯀꯣ ꯅꯪ ꯌꯥꯝꯕꯨꯡꯁꯦ? ꯆꯥꯏꯌꯦ. ꯃꯇꯤꯛ ꯌꯥꯝ ꯆꯥꯏ. ꯑꯩꯒꯤꯗꯤ ꯌꯥꯝꯕꯨꯡꯃꯨꯛ ꯃꯇꯤꯛ ꯆꯥꯕ ꯑꯅꯤ ꯁꯨꯗꯦ. ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯦꯝ. ꯅꯪꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯣꯛꯍꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯀꯔꯝ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯒꯗꯣꯏꯅꯣ? ꯑꯩꯅ ꯐꯅꯌꯥꯝ ꯀꯞꯂꯁꯨ, ꯑꯩꯅ ꯐꯅꯌꯥꯝ ꯋꯥꯔꯁꯨ, ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯅꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ, ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯗꯤꯌꯦ. ꯅꯨꯡꯁꯤꯃꯜꯂꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯍꯦꯟꯖꯥꯁꯨ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯌꯥꯝꯕꯣ, ꯅꯪ ꯁꯥꯎꯗ꯭ꯔꯕꯣ? ꯍꯟꯗꯛꯇꯤ ꯍꯤꯌꯥꯡꯉꯝꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯥꯎꯗ꯭ꯔꯦ. ꯌꯥꯝꯕꯨꯡꯅ ꯅꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯦ. ꯏꯁꯥ ꯏꯇꯣꯝꯇ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯅꯦ. ꯃꯤ ꯋꯥꯍꯜꯂꯨ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯃꯆꯥꯗꯨ ꯍꯤꯌꯥꯡꯉꯝꯕꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯖꯩ. ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯦꯟꯖꯥ ꯃꯥꯒꯤ ꯌꯥꯝꯕꯨꯡꯁꯦ. ꯊꯥꯗꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯃꯥꯡꯍꯟꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ. ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯇꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯊꯦꯝꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯕꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯑꯣꯏꯅ ꯊꯦꯝꯗꯨꯅ
ꯑꯣꯏꯅꯖꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯃꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯕꯤꯁꯦ, ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯃꯆꯥ ꯕꯦꯝꯁꯦ, ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯊꯣꯏꯕꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ, ꯄꯥꯝꯖꯕꯂꯛꯇꯒꯤ ꯄꯥꯝꯖꯕꯤꯅꯤ, ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯅꯤ, ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯂꯨꯞꯍꯟꯕ ꯉꯝꯂꯤꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ, ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯊꯣꯏꯕꯤꯅꯤ꯫